Inna lillahi wa inna ilaihi raji'un. Inna lillahi wa inna ilaihi raji'un warawal ase aikoina kanagumba ama siba matamda soli. Aikoigi marakta karana makoigi karigumba pot ama mangkhibada ninghannaba lakpada amangata thoglakpada sonnaba yai. Adubu aikoina masigi nungi artha khanglabara. Achummamak aikoi punamak Allah gi manaini amasung achumbamak mahaki maikaida hangani. Masina aphongbo paukhumni adumakpu laklibo hangsing wahising ase amadi muslim amagi punchida makoine piriba paujel ase aikoina tasengna khanglabara masina taglibadi aikoigini haina leiriba punamak asengbadi aikoigi amatta natte mado Allah Taala gini aikoigi akoibade yengbiyu aikoigi mitna uriba aikoina oina leiriba hakchangi manung amadi mapanda aikoigi akoibada punamak Allah gini kanagi su mateng laudana mahakna pibiriba ngakto oibana asengma mapudi mahakni aduna makoiga Allah ga lainariba mari punamak tagi athoibani aikoigi gari sing yum sing karbar dalulitik asengma mak Allah gini mahakna thaujan biba aikoigi hakchangi machet ama oiriba isa isu punamak nada yektana hingliba maman naidraba matam punamak tam hakillanni aikoin hingnariba hakchang amadi punchi sifawba mahakhaktagini Quran gi surah number 3 ayat number 140 haibiri amasung asman amasung prithibi gi miras haibadi mapu Allah gini amuksu surah number 5 ayat number 110 haibiri asman amasung prithibi gi ningthau leipak Allah gini amasung nahakti pot punamaki mathakta sakti leibani amuksu Quran gi surah number 2 ayat number 1 phone thoida sum haibiri nongpok amasung nokchuk ki mapudi Allah ni hojik punamak Allah gi oirabana aikoi gi thawai singsu Allah gi ni teng panba sida miyam dagi aikoi bu tongal haliba aikoi ni isa self nafs being natraga kauningba ama kaujarbasu masimaksu Allah gi ni masi aigi natte taseng namak aigi ihaki natte Allah gini Islam da Allah gi manai oibagi thajaronda masimak tangai fadabani Allah na punamaki aseng mamapu oiba amadi punamak mahakil lan oibana mahakne pining ba miobada mahakne pining ba ado pinabi aduga amuk su lokthokpi kari amuk hairugani mado haurak phamdagi Allah ni haurak pham ado Allah ni asumnan aigi nungsiraba isa lan thom mingchat awang ba pham pibi tuna thaujan biriba matungda thaujan biraba matungda amuk lokthokhiba yai aduga mahakna aikhoi da pinabiriba naha oiba youth jawan thauna lingzen amadina da yektaba asimade soidanamak lokthokigani aikhoi gi oiriba punamak gahaktang matam kharatangini aikhoi gi oiramlaga asengma mapuna mahaki pot ado lokthokigani mahak wanda muk hankigani aduga mapuna mahaki aseng bahak talakpada amang atagi tamak karigi cinta poruni masidi aigi nangi marup amana lairik ama wahilakpagumbani numit kharani gi matungda amok hanna laukhiba pamle amadi nangna aihakna mangonde pikibada pendaba awaba sauningba karisu laite lefamsu thokte maramdi amanat mapu ado mahakini wahang amatasu hangkide maramdi madu oifam thokpani asumna Allah na aikoida pibirakpa thaujan singdi khara amuk laukrasanu haina alhamdulillah haigadabani alhamdulillah haibase awaba urunu sabar layu haibani ningsingsi Allah gi nungsira bagun singi manungda sabar su amani Allah na dunia tayangpan asibu santi gi yum ing thabagi yum oina semkhide aduna mahak nangi tamakta aigi tamakta lobira puware khudingmak pethok charaga magi hukumda sangjasi mahakna aigi nangi tamakta khwaidagi phaba adu khaktamak tawigani amoromda polum yanghan binaba duagi mahut pangal oina nijasi tasengna mak malaya mase mahakna semkhibada adugumba mahaki haibe inbasing makhoigi tamakta de ing thaba mapam soidana oigani ehaki nangini hairiba punamak ahanbada Allah na pinna berak lamdrabadi mawang amatada nangi aigi oiram loy mioiba kari su puduna laki
amasung puduna hankhide adunadi aikoi isagi yumda aikoi isagi yum maktada aikoi ase numit kharani dangi mehman haibadi musafir oire amadi portsing ase aikoi ni sinariba amasung aikoi isamaki ni haina pakthok sariba sing ase matam kharadangi awaibo oire Allah gi Rasul Muhammad Rasulullah gi masanupa Ibrahim rahmatullahi sibada haibadi taibang thadokibada ibungon haiki nuai tabadagi aina kapi amasung aigi thamoi yamna soi tasengna mag aikoi khudik mag Allah gi ni aikoi khudik ma Allah gi manakta hangadori bani Bukhari Sharif aduga ibungogi khongloi Abu Talha radhiyallahu anhu na matang amada yumdagi chathokringaida machanupa ama laikhiramde magi nupi na masabu gusal tawiraga kapal setpirami amadi mapuroi bana halaklaga masabu hanglobada hairakhi angang ase tumina laikre mahak santi oiri haina aina asa tawi Bukhari Sharif subhanallah sigma sabar amadi inna lillahi wa inna ilaihi raji'un da asigma iman warola sidam hak na iman haibadi thajaror chumthok chaduna mapugi thauda bu phajana pangthok sakhi asinani ibungo Rasulullah sallallahu alaihi wasallam na makhoi gi damak ta haibadi matei manaw gi damak ta duwa tawi khriba amadi Allah na asuk yamna chanbi khriba si makhoi haibadi Abu Talha amadi magi loi nabi gi machanupa mapal leirami amadi makhoi punamak Quran hafiz oikhi Bukhari Sharif aduga aikoi na changyeng tawgani makhoi bu akaiba phanghanduna amadi chara silhanduna amasung makhoi gi lanthom manghan takhanduna amasung makhoi gi thawai sing amadi mahai marong sing toigum sung nang thunghallu harau paujel akang kan basingda Quran surah number 2 ayat 9 ga 10